MDU holdang asi pangthokiba apunba Meihourol malemgi lupki madisuba mapokumon amadi RK Madhurijit ki chamagatara marisuba anniversary ki thawramda nongchup haram khorjailup Nohakol gi president su oiriba aiba Dr.Yumnam Indrajit po Meihourol literature award Khutsinnaduna Ekai Khumnaba ulakpada Nohakol gi maikaidagi nungaiba fongdorakli Nohakol gi general secretary Sadokpam Birjit na khudyek piduna thadorakpa cherol amada hai Dr.Yumnam Indrajit na iba thengkhau langpulol haidiba lairik asibo masak khangbiduna Meihourol literature award piduna Ekai Khumnaba ulakhiba haiba ase lup asigi oina chawthokfam oiribane haidiba award fanglaklaba aiba Dr.Yumnam Indrajit na mamang matamda lairik makhal kaya ikhibagi damak state award aniso fangkiba laike amadi mahak ase haujik lup asigi president gi thawgaisu puriba aiba amani loinana Dr.Yumnam Indrajit na matung tarakpadaso ina lolgi oiba anoba lairik kaya puthokduna aibagi pukai nungda hapchinba ngamba taibang mapuna pinabisanu haina cherolasina thamlakli